Statusigi Meeyam Wanaringei Cheiraksida Bandh Amadi General Strike na Chingba Amatta Toubiganu haina Chief Minister N Biren appeal tourakli. Wafam asi Manipur Lengaki Planning Department sinduna pangthokpa Manipur Credit Guarantee Scheme for Micro and Small Enterprises ki loan ki sanfam beneficiaries singda yanthopagi thoramda mangna phongdokhibani. Chief Minister Secretariat ki darbar hoda Minister amasung MLA khara yauna pangthokpa thoramaduda Chief Minister N Biren hai Manipur da thokliba irang asina maram oiraga statusigi economy da chaiteng fangliba si mankanaba lengang na angam batak ta konari asigumba stat amadi Meeyamgi Wanaringei talak asida banna chingba lauthorpa si Toubiganu madugi mathakta hayengdagi bosem na loba mahiru singi yamna maru oiba class 10 gi exam su haugadoribani Meeyamgi apamba tabak khudingmak loki matung ina pangthokse karigumba pendaba kharagi natraga thodok amagi damak ban blockade amadi general strike na chingba si makata na Toubiganu aikoi gi area da apamba thabak taunarabadi lengak asina tumina leibada warakani organization sing pangsem semlaga aning apamba moongda pangtaw tawraklabadi lengak lon gi matungina thabak tawrakani asigumba matang asi lakpa matamdadi paliba lengak asi phatte hairakani Haujikti haukiba tha khara asida mangkiba aikoigi seltumgi phibam phukatnaba honabagi matamni karigumba wathok amagi ban general strike amadi blockade na chingba si tawdaba phai haina Chief Minister N Biren makha taki Tauramadu damhang na makatan hai status si hauze awaba pibam ama mayog na duna chalabasu economy fagarahanabagi sector khudingmak momentum amada thamdaba yade haujik thokliba thodok asida mangkiba aikoigi sanmilon fukat pa haibasi tangai fadana tawda yadraba amani maramaduna araiba thona putoktuna status sigi dama aikoi honabatai irang asina maram oiraga mangkiba status sigi lupa crore chanipan romgi revenue asi lakadoriba thakara asida phukatnaba honasi Haujik asi aikoigi economy amuk hanna chawkhatnabagi momentum lakpa hore masigi khudong chaba si aikoi manghangumsi Manipur gi economy da chawna mateng pangliba singgi manungda MSME gi sector asisu amane maramaduna MSME gi sector henna mapangal kankhat hanba mathoktai ngasi piriba loan gi sanfam asi puna lupa crore chamaga tarahumdoi henbagi sanfam ne masida beneficiary listing amaga satruka yankhaida khudong chaba pigadawribane hariba guarantee scheme asigi makada MSME unit listing taramari rom da lupa crore chatret romgi sanfam pinaba lengak asina pandam thamle maramdi northeast region da Manipurna MSME gi sector asi mangzil thaduna chatlibane masigi momentum asi kaihandana thambagi tangai fadaba adu chauna lei maramaduna entrepreneurs singasu quality leiba pothok sing puthok piyo lengak ke maiketegi su angamba mateng pangani haina Chief Minister N Biren makata na phongdokhi karigumba situation masama gisu kainmam gisu pendabam gisu ama tawaisu Manipur pan kobugumba adagi general strike tawbugumba waringai marsida Toubiganu khudna ba ai thokba ai gi area da ai pair ka tongra dia roi comment lei sasan lei hansi hayeng metric parikha ngang sing gisu lei daga ban blockade general strike law gi matungina ain gi matungina niyom gi matungina thok tawina si aduga hekta organization ma thok paksim se ma aning pangok tawra gadi madu government su tumina lei bido warkani adu government ek tawra kan su government phate harkani aduna madu ai gi arnes appeal ni mang khiba tha manga tara gi matam je fugon na ba kana gumbi matana any issue amage Manipur da ban blockade general strike block adigi highway blockade na singbase amatta tawbidana ba appeal tawjiri